ꯃꯇꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ, ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯀꯣ꯫ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯗ꯭ꯔꯤ, ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯅꯔꯤ, ꯍꯥꯠꯅ ꯁꯨꯅꯔꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯣꯛꯈꯦꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯕ, ꯁꯦꯠꯅꯤꯡꯕ ꯁꯦꯠ, ꯂꯥꯡꯅꯤꯡꯕ ꯂꯥꯡꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯀꯌꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯛꯏꯕ ꯃꯔꯛꯇꯨꯗ ꯑꯄꯥꯝꯕꯁꯨ ꯌꯥꯎꯏ, ꯄꯥꯝꯗꯕꯁꯨ ꯌꯥꯎꯏ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯌꯥꯎꯔꯕꯁꯨ ꯑꯩ ꯌꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯛꯇ ꯑꯩꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯑꯗꯨꯅ ꯏꯊꯛꯇ ꯏꯆꯦ ꯑꯃꯗꯤ ꯏꯕꯨꯡꯁꯤꯡ ꯂꯩ꯫ ꯏꯆꯦ ꯐꯥꯎ ꯈꯪꯅꯕ ꯊꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯅ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯈꯤꯅꯤ, ꯑꯃꯗꯤ ꯏꯕꯣꯛꯅ ꯑꯩꯅ ꯇꯝꯃꯤꯕ ꯏꯁꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯝꯃꯨ, ꯅꯨꯡꯁꯤꯅꯕ ꯊꯝꯈꯤꯅꯨ ꯍꯥꯏꯕꯅ ꯑꯩ ꯏꯕꯣꯛꯅ ꯍꯥꯏꯕꯁꯦ ꯌꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯗꯨꯃꯛ ꯃꯌꯥꯏ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ, ꯂꯩꯀꯥꯏꯅ ꯕꯦꯕꯥꯔ ꯇꯧꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯔꯛꯄ ꯏꯃꯨꯡ ꯑꯣꯏꯕꯒꯤ ꯃꯤꯅ ꯏꯖꯠ ꯁꯃꯥꯟ ꯇꯧꯏ꯫ ꯃꯁꯤꯅꯁꯨ ꯏꯕꯣꯛꯀ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯀꯌꯥ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯏꯁꯥꯁꯦ ꯊꯥꯒꯠꯆꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗ ꯁꯤꯃ ꯌꯦꯡꯕ ꯌꯥꯗꯦ, ꯌꯥꯝꯅ ꯊꯤ ꯍꯥꯏꯕꯗꯣ ꯌꯥꯎꯗꯦ, ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯩ꯫ ꯃꯁꯤꯗ ꯏꯕꯣꯛꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯆꯥꯕꯗ ꯄꯦꯠꯂꯤ, ꯄꯦꯠ ꯄꯦꯠ ꯅꯥꯒꯜꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯔꯛꯇꯨꯅ ꯑꯩꯕꯨ ꯌꯥꯅꯕ ꯊꯦꯝꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯤꯅ ꯑꯩꯉꯣꯟꯗ ꯌꯥꯎ ꯍꯥꯏꯗꯨꯅ ꯇꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯩꯀꯥꯏ ꯅꯨꯄꯥꯗꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥꯗꯨꯅꯒ ꯑꯩꯅ ꯍꯩꯅꯗꯕ ꯃꯤ ꯑꯣꯏꯕꯒ ꯁꯥꯎꯗꯨꯅ ꯑꯩ ꯋꯥꯁꯛꯑꯦ꯫ ꯃꯥꯒꯤ ꯄꯥꯎꯁꯦ ꯄꯨꯔꯛꯄ ꯃꯤꯐꯥꯎ ꯑꯩꯒ ꯀꯧꯅꯗꯦ, ꯃꯔꯝꯗꯤ ꯑꯩ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯃꯥꯒꯤ ꯃꯁꯛꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯈꯣꯏꯗꯧ ꯄꯪꯁꯥꯎ ꯁꯥꯎꯒꯠꯂꯤ꯫ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯎꯔꯕꯗꯤ ꯗꯥꯎ ꯌꯥꯒꯗꯕ ꯁꯨꯡꯃꯥꯟ ꯃꯥꯟꯗꯦ꯫ ꯃꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯄꯥꯝꯗꯕ ꯍꯥꯏꯕꯁꯦ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯕ ꯀꯥꯏꯁꯦ ꯅꯨꯡꯁꯤꯗꯦ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯍꯩꯅꯗꯕ, ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯎ ꯑꯅꯝ ꯀꯟꯅꯅ ꯄꯨꯔꯛꯄ ꯃꯤꯁꯤꯡꯗꯤ ꯑꯩ ꯑꯃꯠꯇ ꯂꯣꯏꯅ ꯇꯤꯟꯅꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯈꯪꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯒ ꯇꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯄꯨꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗꯒ ꯑꯗꯨꯝ ꯈꯥꯝꯃꯦ, ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯉꯦ꯫ ꯃꯥꯅ ꯏꯃꯥꯟꯅꯕꯤꯗ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯅꯤ, ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯟꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯛꯑꯦ꯫ ꯑꯩꯗꯤ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦꯅ ꯈꯜꯂꯦ꯫ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ 2 ꯌꯥꯎꯔꯦ꯫ ꯇꯥꯃꯣ ꯌꯥꯏꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯗꯦ, ꯆꯥꯛꯈꯨꯝ ꯄꯨꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣ ꯌꯥꯏꯁꯦ ꯈꯔ ꯏꯕꯨꯍꯣꯏ ꯏꯄꯨꯍꯣꯏꯅ ꯀꯦꯅ ꯌꯣꯛꯂꯛꯄꯒꯤ ꯃꯇꯤꯛ, ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯛꯄꯒꯤ ꯃꯇꯤꯛ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯍꯦꯛ ꯑꯄꯥꯝꯕ ꯇꯧꯍꯧꯗꯕ ꯃꯤꯀꯨꯞꯇ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ, ꯉꯥꯎꯁꯤꯟꯅꯕ ꯀꯌꯥꯁꯦ ꯇꯧꯏ꯫ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯔꯕꯁꯨ ꯑꯃꯔꯣꯝꯗꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ꯫ ꯏꯅꯝꯃ ꯂꯥꯛꯄ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯈꯔ ꯃꯈꯩ ꯐꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯇꯥꯃꯣ ꯌꯥꯏꯁꯦ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯌꯨꯝꯗ ꯑꯌꯥꯝꯕ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯖꯨꯋꯥ ꯁꯥꯟꯅꯕ ꯆꯠꯈꯤꯅꯤ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯇꯥꯃꯣ ꯌꯥꯏꯁꯦ ꯊꯤꯀꯥ ꯇꯧꯏꯅꯦ ꯍꯥꯏꯗꯨꯅꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯂꯧꯁꯤꯡ ꯑꯌꯥꯝꯕꯗꯤ ꯇꯥꯃꯣꯅ ꯊꯤꯀꯥ ꯇꯧꯕ ꯃꯇꯝꯗ ꯄꯨꯁꯜꯂꯨꯕ ꯁꯦꯟ ꯁꯤꯡꯕꯗ ꯑꯌꯥꯝꯕꯅ ꯌꯣꯟꯈ꯭ꯔꯦ꯫ ꯇꯥꯃꯣ ꯌꯥꯏꯁꯦ ꯊꯤꯀꯥ ꯈꯛꯀꯤ ꯅꯠꯇꯦ, ꯅꯨꯄꯤ ꯑꯃꯗꯤ ꯖꯨꯋꯥ ꯁꯥꯟꯅꯕꯁꯨꯅꯦ꯫ ꯇꯥꯃꯣ ꯌꯥꯏ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯃꯤꯅꯗꯤ ꯅꯤꯡꯄꯨ ꯅꯤꯡꯄꯨ ꯉꯥꯡꯅꯕꯗꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯏꯅꯝꯃ, ꯏꯃꯥ, ꯏꯆꯦ ꯄꯨꯝꯅꯃꯛꯅ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯊꯥꯖꯗꯦ꯫
ꯀꯂꯛꯇꯨꯅ ꯉꯥꯡꯉꯤꯅꯦ ꯍꯥꯏꯅ ꯈꯜꯈꯤ꯫ ꯏꯅꯝꯃꯗ ꯃꯤꯅ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯝꯃꯕꯁꯨ ꯏꯅꯝꯃꯅ ꯈꯪꯗꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯏꯕ ꯃꯤꯗꯨꯗ ꯑꯣꯏꯅ ꯊꯤꯅ ꯉꯥꯡꯉꯒ ꯊꯥꯈꯤꯅꯤ꯫ ꯑꯗꯨꯅ ꯇꯟꯅꯅ ꯀꯅꯥꯝ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯑꯩꯁꯨ ꯇꯥꯃꯣꯌꯥꯏ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯁꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯁꯦ ꯑꯩ ꯊꯥꯕꯜꯗ ꯅꯨꯄꯥ ꯑꯃ ꯈꯪꯅꯈꯤ꯫ ꯅꯨꯄꯥꯁꯦ ꯑꯩꯒꯤꯁꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯗꯒꯤ ꯃꯥꯅ ꯈꯪꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯈꯤ꯫ ꯏꯕꯥꯅꯤꯁꯦ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯦ꯫ ꯃꯇꯝꯁꯦ ꯐꯣꯟ ꯀꯤꯄꯦꯗꯅ ꯑꯌꯥꯝꯕ ꯄꯥꯏꯅꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯐꯣꯟꯁꯦ ꯄꯥꯏꯗꯦ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯐꯣꯟꯁꯦ ꯑꯃꯨꯛ ꯋꯥꯏꯔꯒ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯑꯩ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯐꯝꯃꯒ ꯂꯣꯟꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯊꯥꯅꯤꯟ ꯀꯧꯏ꯫ ꯃꯥ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯈꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯃꯥꯅ ꯑꯍꯟꯅꯦ꯫ ꯃꯃꯥꯁꯨ ꯁꯣꯟꯖꯜꯂꯛꯄꯒ ꯅꯨꯄꯤ ꯊꯤꯔꯣꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯇꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯆꯦꯜꯂꯁꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ꯫ ꯑꯩꯅ ꯌꯥꯗꯕꯅꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤꯗꯤ ꯃꯇꯝ ꯋꯥꯠꯂꯤ꯫ ꯏꯆꯦ ꯑꯅꯤ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯊꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯇꯛꯄ ꯍꯥꯏꯕ ꯂꯦꯞꯄ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒ ꯑꯩꯒꯁꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯃꯣꯌꯥꯏꯁꯦ ꯏꯄꯥ ꯄꯥꯈꯠꯅ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯂꯥꯛꯈꯤ꯫ ꯑꯩꯅ ꯍꯥꯟꯅ ꯎꯔꯦ꯫ ꯑꯩꯗꯤ ꯑꯩ ꯑꯣꯏꯅ ꯄꯥꯈꯠꯂꯦ ꯇꯥꯃꯣꯌꯥꯏꯅ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯅ ꯑꯩꯅ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯈꯥꯃꯦꯟ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯂꯣꯠꯂꯒ ꯂꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯃꯣꯌꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯅꯨꯄꯤꯅꯤ, ꯑꯗꯨꯁꯨ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯣꯛꯎꯔꯒ ꯑꯃꯨꯛ ꯁꯥꯎꯅꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩꯅ ꯍꯥꯏꯗꯕꯅꯤ꯫ ꯏꯅꯝꯃꯗ ꯑꯩꯅ ꯍꯥꯏꯔꯨꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯖꯤꯜꯂꯒ ꯇꯞꯅ ꯊꯤꯒꯠꯄꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯈꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯇꯥꯔꯒ ꯆꯨꯝꯃꯦꯅ ꯑꯗꯨꯝ ꯈꯟꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯃꯣꯌꯥꯏꯒꯤ ꯃꯇꯧ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯑꯣꯏꯔꯛꯈꯤ꯫ ꯏꯃꯨꯡꯒꯤ ꯃꯁꯥꯒꯤ ꯈꯟꯕꯒꯤ ꯃꯍꯨꯠ ꯂꯝꯒꯤ ꯅꯨꯄꯤꯗ ꯉꯥꯎꯗꯨꯅ ꯅꯨꯄꯤꯗ ꯂꯣꯏꯅꯃꯛ ꯊꯥꯗꯈꯤ꯫ ꯏꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯐꯤꯕꯝ ꯁꯣꯛꯄ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗꯅ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯁꯦ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯛꯄ ꯂꯦꯞꯇꯦ꯫ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯊꯥꯅꯒ ꯁꯥꯕꯒ ꯃꯥꯅꯒ ꯇꯛꯁꯤꯜꯂꯛꯄꯒ ꯏꯁꯥꯅꯒ ꯈꯔ ꯅꯥꯒꯟꯕꯒ ꯑꯩ ꯋꯥꯈꯜ ꯂꯩꯅꯥ ꯐꯥꯎꯕ ꯅꯥꯈꯤ꯫ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯄꯤꯛꯁꯤꯟꯈꯤ꯫ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯈꯟꯈꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯈꯟꯅ ꯆꯩꯅꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯆꯦꯜꯂꯨꯔꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯕꯅꯤ꯫ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯆꯞꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯅꯣꯡꯃ ꯃꯥꯒ ꯑꯩꯒꯁꯦ ꯎꯅꯩ꯫ ꯑꯩ ꯃꯉꯣꯟꯗ ꯀꯥꯏꯅꯔꯁꯦ, ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯣ, ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ, ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯟꯈ꯭ꯔꯁꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯎꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯥꯏꯕꯁꯦ ꯌꯥꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯈꯟꯊꯔꯨꯔꯒ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯆꯞꯌꯨꯡꯅ ꯂꯦꯞꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯗꯅ ꯂꯕꯨꯛ ꯐꯥꯎꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯥꯗꯤ ꯑꯩꯅ ꯆꯦꯜꯂꯛꯄꯗꯣ ꯀꯞꯇꯨꯅ ꯂꯦꯞꯄꯒ ꯌꯦꯡꯍꯧꯏ꯫ ꯑꯩꯁꯨ ꯃꯌꯥꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯑꯩ ꯂꯣꯟꯅ ꯑꯗꯨꯃꯛ ꯀꯞꯈꯤ꯫ ꯍꯞꯇꯥꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯦ꯫ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩ ꯈꯪꯅꯕꯗꯒꯤ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯀꯥꯏꯅꯈꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯟꯖꯤꯟꯅꯔꯒ ꯅꯨꯄꯤꯗꯨ ꯆꯦꯜꯂꯦ ꯍꯥꯏꯅ ꯏꯃꯥꯟꯅꯕꯤꯅ ꯇꯝꯃꯛꯑꯦ꯫ ꯑꯩꯁꯨ ꯃꯗꯨꯅ ꯐꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯑꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ꯫ ꯃꯇꯝ ꯑꯗꯣ ꯏꯅꯝꯃ ꯑꯍꯟꯁꯨ ꯇꯣꯉꯥꯟ ꯆꯥꯈꯤꯕ, ꯑꯗꯨꯒ ꯇꯥꯃꯣꯌꯥꯏꯅ ꯉꯥꯎꯁꯤꯟꯅꯕ ꯍꯦꯟꯕ, ꯃꯤꯒꯤ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯃꯇꯝꯗ
ꯑꯩꯁꯨ ꯏꯀꯥꯏꯗꯅ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯏꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒ ꯏꯊꯟꯗ ꯉꯥꯏꯍꯧꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯏꯆꯦꯅꯁꯨ ꯑꯩꯕꯨ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯗꯨꯅ ꯇꯛꯄ ꯍꯧꯔꯛꯈꯤ꯫ ꯏꯅꯝꯃꯁꯤꯡꯅꯁꯨ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯉꯛꯇꯕ, ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯛꯄꯗꯒꯤ ꯑꯩ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅꯁꯨ ꯏꯊꯟꯗ ꯈꯜꯂꯦ꯫ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯄꯤꯛꯁꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩꯅ ꯌꯥꯔꯕꯗꯤ ꯑꯩꯕꯨ ꯂꯧꯕ ꯉꯝꯒꯅꯤꯅ ꯄꯥꯎ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯗꯣ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯃꯥꯏ ꯑꯣꯟꯁꯤꯟꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯨꯝ ꯄꯥꯟꯖꯔꯣꯏ ꯂꯩꯖꯕ ꯑꯩꯁꯦ ꯏꯅꯝꯃ ꯏꯆꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯁꯥꯕꯤꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ, ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯗꯨꯅ ꯇꯛꯄ ꯍꯧꯔꯛꯑꯦ꯫ ꯏꯅꯝꯃꯁꯤꯡꯅꯁꯨ ꯅꯨꯄꯥ ꯂꯩꯇꯗꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔꯤꯅꯦ, ꯃꯥꯗꯤ ꯄꯥꯅꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯉꯥꯡ ꯁꯛꯄ ꯇꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯌꯨꯝꯗ ꯁꯦꯡꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯜꯂꯛꯈꯤ, ꯅꯍꯥꯟꯅ ꯗꯥ ꯊꯥꯅꯤꯅ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯌꯥꯖꯔꯝꯃꯕꯗꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯄꯦꯠ ꯅꯥꯔꯝꯕꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯐꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯊꯦꯡꯅꯗꯣꯏꯁꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯍꯦꯜꯂꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯏꯪꯈꯣꯜꯗ ꯊꯣꯛꯑꯦ꯫ ꯍꯦꯛꯄ ꯂꯣꯏꯔꯒ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝꯒꯤ ꯈꯨꯔꯥꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯈꯨꯝꯂꯝꯂꯒ ꯃꯤ ꯈꯔꯒ ꯂꯩꯍꯧꯕꯗꯨꯗ ꯏꯀꯥꯏꯗꯅ ꯍꯟꯅ ꯌꯦꯡꯗꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯉꯛꯑꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯗꯣꯝꯆꯥꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯅꯪꯅ ꯆꯪꯈꯤꯕꯗꯣ ꯅꯣꯏ ꯈꯨꯔꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯅ ꯅꯪꯕꯨ ꯎꯈ꯭ꯔ ꯃꯥꯜꯂꯦ, ꯅꯪꯕꯨ ꯍꯥꯏꯅꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯇꯛ ꯂꯩꯔꯦ꯫ ꯅꯪ ꯈꯪꯅꯕ ꯂꯩꯇ꯭ꯔꯦꯁꯨ ꯍꯥꯏ, ꯑꯗꯨꯅ ꯅꯨꯄꯥꯁꯤꯒ ꯈꯪꯅꯧ, ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯖꯕ ꯅꯠꯇꯦ, ꯈꯔ ꯄꯤꯛꯆꯕꯒꯤ ꯋꯥꯅꯤ, ꯃꯁꯛꯀꯗꯤꯅꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤ, ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯃꯒ ꯏꯗꯣꯝꯆꯥꯗꯣ ꯆꯠꯈ꯭ꯔꯦ꯫ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯄꯥꯁꯦ ꯇꯝꯂꯝꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯈ꯭ꯔꯦ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯥ ꯊꯛꯑꯒ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯄꯥꯁꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯦ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ꯫ ꯅꯨꯄꯥꯁꯦ ꯃꯁꯥ ꯅꯥꯜꯂꯤ, ꯀꯨꯆꯨ ꯉꯧꯔꯒ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯁꯨ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯄꯥꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯑꯅꯤꯔꯛ ꯎꯅꯕ ꯃꯇꯝꯗ ꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯦ꯫ ꯃꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯆꯍꯤ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯄ, ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯕ ꯃꯥꯅ ꯆꯦꯟꯁꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯌꯥꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯁꯦ ꯏꯅꯝꯃ ꯍꯣꯏ ꯂꯧꯕꯨꯛꯇ ꯆꯠꯈꯤ꯫ ꯑꯩꯅ ꯆꯥꯛ ꯊꯣꯡꯍꯧꯋꯦ꯫ ꯆꯥꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦꯅ ꯈꯔ ꯊꯦꯡꯅꯁꯨ ꯆꯥꯛꯇꯣ ꯊꯣꯡꯉꯦ꯫ ꯑꯩꯁꯨ ꯏꯊꯟꯗ ꯆꯥꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯏꯅꯝꯃ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯪꯒꯣꯏꯗ ꯑꯩ ꯐꯤ ꯁꯥꯔꯒ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦꯅ ꯑꯩꯉꯣꯟꯗ ꯏꯗꯣꯝꯆꯥꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯦ꯫ ꯅꯨꯄꯥꯁꯤꯒ ꯑꯩꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯆꯠꯂꯨꯁꯦ, ꯏꯆꯦꯅ ꯅꯪ ꯃꯁꯛ ꯌꯦꯡꯅꯤꯡꯉꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯇꯜꯂꯦꯅ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥꯅ ꯆꯠꯂꯨꯆꯣꯅ ꯇꯛꯄꯗꯒꯤ ꯑꯩꯁꯨ ꯆꯠꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯥꯅꯤꯁꯦ ꯑꯗꯨꯃꯛ ꯆꯦꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯐꯣꯟꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ, ꯁꯤꯗ ꯂꯥꯛꯑꯒ ꯎꯅꯔꯤꯁꯤ ꯈꯛꯇꯅꯤ꯫ ꯅꯨꯡꯁꯤꯕꯁꯦ ꯃꯤꯠꯇꯥꯡꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯛ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯗ ꯑꯩꯁꯦ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯃꯥꯁꯦ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕꯅꯤ ꯍꯥꯏꯅ ꯈꯪꯂꯛꯇꯣꯏꯅꯤ꯫ ꯊꯥ 3 ꯂꯩꯕꯒ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯦ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯦ ꯑꯃꯒ ꯃꯥꯒ ꯈꯛꯇꯅꯤ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯣꯉꯥꯟ ꯆꯥꯔꯝꯃꯦ꯫ ꯑꯩꯁꯨ ꯆꯥꯛꯀꯧꯕ ꯐꯥꯎꯕꯗꯤ ꯏꯀꯥꯏꯗꯅ ꯅꯣꯡꯃꯇ ꯍꯪꯉꯨꯗꯦ꯫ ꯃꯆꯦ ꯑꯗꯨꯗ ꯑꯩꯅ ꯀꯧꯔꯕꯁꯨ ꯈꯨꯝꯂꯝꯗꯕꯤꯗ ꯑꯗꯨꯝ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤꯕꯁꯦ ꯃꯅꯥꯎꯅꯨꯄꯥꯒ ꯁꯥꯎꯅꯕꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯑꯩ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯏꯅꯝꯃꯁꯦ ꯃꯊꯟꯇ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯀꯧꯁꯤꯜꯂꯒ ꯑꯩꯈꯣꯏ 3 ꯄꯨꯟꯅ ꯂꯩꯁꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯒ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ, ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗ ꯃꯥꯜꯂꯦ, ꯂꯣꯏ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅ ꯑꯩ ꯋꯥꯈꯜꯁꯦ ꯏꯊꯟꯗ ꯑꯁꯨꯝꯅ ꯈꯜꯍꯧꯋꯦ꯫
Numiase ma ayukta sak sabaga hansilakte numidangi saklurpa soida lae wa am tangangdabi phangda sanga phasu khumjilaga tumkhre ai kaisu khalude adubu isadadi nokningbadi phawe karino asibu haina khallaga ai magi manakta changsilaga kawe chaurnase nangna pamdabado ai hairoi haina thembadagi ma puklawna hogalaga sakto sakre aisu kemta haidre inamasu aina kobusu khumakte moigi thokpa pangleida leinei atu weidi mase tasengna hinadre ipamnomdadi leiminaba imungi miyusing hingonungi misinga kari lekagi misinga sumaina kaunangana daba toroktabanina isiksi ega yamna hinade aduga isu yumpan manoribanina lekai miga wari sanabasu ikaidana mapan thoktre moina susanga sakhang makhang na bahabdusu tawdrabanina aina karamna hana sangune asumna matamdi asum haukibana hojikti aisu thalepe matama sidani thakra lemnarabanina magi momoto wangang sanga asida aigi nupase mayamga wakhan khara dikhenare habse khangma ngamlakhi matanate magi mase aigi na ina masune adubu ai mase yungmi mesingdadi haidre maramdi yumsu palaro haina leraga atenma matamda khangnaba nupa asida kanano karinu thidana chelurabanina ai isada ikaiba phawki aina khalle isasina taibung pharaba kanda mase phajarakani themaga loinage semtokpa yani na khalaga ai wakhanse khara sauktoe hojikti matamna samhaukibana imita isanupi ma uba phange adubo ai isa usaba mikupse aigi nupana doctor da angangse onare aigi di isa nupani nupi nati haiduna isa sida hanna phau yengdre ngangnaba sunga yadre magi angawbu matause ipamlunggi misingna khangkitra haiduna su ayamna pakhatle nupasigi mase aigi na inama amadi wakhantai miron ngange aina inamasna lakpa matamda wari pumba haiba matamda inamana asumna harakhe upai leite naraibakni khando hojikti nachasu yawre kainabasu yaba natre punamakse nachagi khalaga khangona engonda harakhe matamda ayamna wake inamasina pirapa pisana imung punabane adubu hojikti inamasu pakna lakhijre aduna anghange yawsilapaga mahanaga thabak sudabaga saningai chengpholo silaktabadagi ai upai leite lekai thoktuna lekai miga khangnaduna migi mayumda areba thabu sudana ai imung pukhi adubu lekai miyusingdo yamna pai ai buluna tawe aina lekai miyusingdo sumpumba matamdagi lekai miyusingi maraktagi makhoi imungi wari aina khangdabasing engonda harakki matamdoi bema ngasi phabu kaudri nakhoigi nakubokdo nupi ani loli nupi ahando yamna pai atubuma mamita masa uba phangde aduna nakubokna nupi atombisa purakhibane adubu ishormagi nongdamse angakbane namatung pusalakpa tha ama khare helapaga nanem ahando mamita masa urani khangke matamaduda namatundi yamna sauke mahaleba ngamaroi noina mama mita masa uro habagi lakhibane hojikti ai yumsida lebagi kanadre ai biyumda thilo haiduna makhon thinuna pura aroibini aduga nakuboksu atombisina hena nungsikhrabani angangdo mahangkrase haiduna naiba horake adubu mase nanem ahanne yakide kanana su yadoino ikuikuitana namatonso thale pakhi makhoi ani mama habado oire adubu nanem tondi nangi nupagina mamasina nakubokto isinuna nanem ahanbu tanthoknaba isinba amadi mapango tanaduna mahi phau tarakhi atombi haidana nangnade sauningbasu yai thorang kya tawduna tanthoknaba honarakpadagi nongmadi nanem ahando masabu puraga mapamda hanki mase nangi nakubongnasu otpanaibe henbagine adubu halamdaida mamitagi mapitana sap kya taramkhi hai adunara khangde ngasi nakhoi yumphamse mine sangma matamda hangoinariba aduga leiriba miyusing
ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯂꯣꯏꯅ ꯇꯧꯔꯤꯕꯁꯦ? ꯑꯗꯨꯒ ꯅꯅꯦꯝꯇꯣꯟꯗꯤ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯁꯥꯎꯅꯤꯡꯉꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯋꯥꯔꯤꯁꯦ ꯈꯪꯗꯕ ꯑꯝꯇ ꯌꯥꯎꯔꯣꯏ꯫ ꯑꯗꯨꯅ ꯍꯪꯒꯣꯏꯗꯅ ꯅꯈꯣꯏꯗ ꯑꯃꯠꯇ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯑꯩꯉꯣꯟꯗ ꯂꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯆꯦꯗ ꯇꯝꯕꯗꯒꯤ ꯃꯆꯦꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤ꯫ ꯃꯁꯤꯗ ꯑꯩ ꯄꯨꯡꯉ ꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯒ ꯌꯥꯍꯟꯅꯕ ꯆꯠꯂꯒ ꯄꯨꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯟꯈꯤ꯫ ꯑꯗꯨꯒꯗꯤ ꯃꯔꯝꯗꯣ ꯑꯩꯁꯨ ꯀꯣꯟꯅ ꯈꯪꯉꯛꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯃꯣꯏꯒ ꯄꯨꯜꯂꯒꯗꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯈꯪꯈꯤꯅꯤ ꯈꯟꯕꯒꯤ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩꯅ ꯉꯥꯎꯋꯦ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯗꯗꯤ ꯃꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯈꯤ꯫ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯄꯨꯡꯉ ꯉꯛꯈꯤ꯫ ꯏꯅꯦ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯅꯅꯦꯝ ꯑꯍꯟꯅ ꯅꯈꯣꯏꯗ ꯁꯥꯞ ꯇꯧꯔꯝꯕꯗꯣ ꯃꯗꯨꯅꯔ ꯈꯪꯗꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯨꯅꯅꯦ ꯅꯪ ꯂꯥꯏꯇꯤꯡ ꯐꯖꯅ ꯈꯣꯏꯔꯝꯊꯣꯛꯎ꯫ ꯑꯗꯨꯒ ꯅꯪꯅꯁꯨ ꯅꯅꯦꯝ ꯑꯍꯟꯒꯤꯅꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯉꯝꯖꯕ ꯈꯔ ꯑꯗꯨꯃꯛ ꯀꯠꯂꯨ ꯑꯗꯨꯒ ꯈꯣꯏꯔꯝꯖꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯛꯄꯁꯨ ꯌꯥꯏ꯫ ꯅꯪꯗꯤ ꯅꯁꯥꯒꯤ ꯈꯟꯗ ꯌꯥꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛꯇꯤ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯀꯅꯥꯝꯇꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯑꯃꯠꯇ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯅꯦ, ꯁꯥꯞꯇꯨꯕꯨ ꯀꯣꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯣꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯀꯃꯥꯏꯅ ꯁꯥꯞꯇꯣ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ? ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯪ ꯑꯣꯏꯅ ꯑꯉꯥꯎꯕ ꯇꯥꯅꯤ꯫ ꯃꯗꯣ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯗꯨꯒꯅꯦ ꯅꯅꯦꯝꯇꯣꯟꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯅꯅꯦꯝꯇꯣꯟꯅ ꯅꯅꯦꯝ ꯑꯍꯟꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦꯅ ꯌꯥꯝꯅ ꯁꯣꯜꯂꯝꯃꯦꯁꯨ ꯍꯥꯏ꯫ ꯈꯪꯗꯦ ꯅꯪꯕꯨ ꯑꯉꯥꯎꯕ ꯅꯨꯄꯥꯁꯤꯒ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯅꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯁꯦ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯈꯜꯂꯦ꯫ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯐꯥꯎ ꯃꯈꯣꯏꯒ ꯀꯧꯅ ꯉꯥꯡꯅꯗꯦ꯫ ꯃꯤꯇꯣꯞꯇꯧꯅ ꯁꯃꯟ ꯈꯥꯖꯤꯟꯅꯔꯒ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ꯫ ꯅꯣꯡꯃꯇꯪꯗꯤ ꯑꯩ ꯏꯇꯩꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯒꯦꯠꯇꯣ ꯆꯥꯎꯅ ꯁꯣ ꯂꯣꯜꯂꯒ ꯂꯩ꯫ ꯑꯗꯨꯅ ꯇꯟꯗꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯀꯧꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅ ꯑꯩꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯈꯤ꯫ ꯏꯁꯥꯁꯦ ꯃꯥꯅ ꯐꯨꯕ ꯃꯇꯝꯗ ꯗꯥꯛ ꯉꯥꯏꯇ ꯉꯥꯏꯈꯤ꯫ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯦ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯏꯄꯥꯝꯗ ꯂꯩꯔꯒꯦ, ꯃꯥꯕꯨ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯆꯥꯁꯤ ꯄꯨꯔꯒ ꯏꯄꯥꯝꯗ ꯂꯥꯛꯈꯤ꯫ ꯑꯩꯒ ꯏꯆꯥꯁꯤꯒ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯉꯥꯡꯅꯈꯤ꯫ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏ, "ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯀꯔꯤ ꯇꯧꯔꯦ? ꯈꯠꯅ ꯆꯩꯅꯕ ꯇꯧꯕ꯭ꯔꯥ?" ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯗꯣ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤꯗꯃꯛ ꯃꯈꯣꯏꯅ ꯃꯊꯥ ꯁꯥꯒꯗꯕ, ꯋꯥꯒꯗꯕꯗꯣ ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯅ ꯑꯩꯅ ꯋꯥ ꯂꯣꯜꯂꯒ ꯑꯁꯨꯝꯅ ꯈꯨꯝꯃꯦ, "ꯏꯅꯝꯃ, ꯈꯠꯅꯗꯦꯗ, ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯔꯨꯒꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯆꯠꯂꯨꯁꯦꯅ ꯇꯣꯏꯅ ꯍꯥꯏꯕꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯊꯣꯛꯎꯁꯦꯅ ꯂꯥꯛꯑꯕꯅꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯝꯒꯗ꯭ꯔꯥ, ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯝꯒꯗ꯭ꯔꯥ ꯈꯟꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯏꯄꯥꯝꯗ ꯂꯩꯕ꯫ ꯃꯇꯝ ꯑꯁꯤꯗ ꯏꯅꯝꯃꯅ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯗꯕ, ꯏꯆꯥꯅꯨꯄꯤ ꯑꯉꯥꯡꯁꯤꯗ ꯃꯤꯔꯣꯟ ꯇꯥꯗꯦ, ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯃꯄꯥ ꯑꯉꯥꯎꯕꯒꯤ ꯃꯆꯥꯅꯦ ꯍꯥꯏꯗꯨꯅ ꯅꯥꯆꯦꯞꯇ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯈꯤ꯫ ꯏꯕꯨꯡꯅꯁꯨ ꯑꯩꯉꯣꯟꯗ, "ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯁꯥꯎꯅꯔꯒ ꯂꯥꯛꯏꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯥꯁꯨ ꯌꯥꯎꯔꯦ, ꯑꯣꯏꯕ ꯌꯥꯔꯣꯏ, ꯌꯥꯅ ꯌꯥꯅꯕ ꯂꯩꯌꯣ꯫ ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯈꯤ, ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯈꯟꯈꯤ, ꯃꯁꯤꯔꯥ ꯅꯤꯉꯣꯟ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯍꯥꯏꯅ? ꯑꯩ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯀꯞꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩ ꯄꯨꯔꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩ ꯑꯋꯥꯕꯁꯦ ꯀꯌꯥ ꯈꯥꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯦ ꯑꯉꯥꯎꯕ, ꯃꯌꯥꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯑꯣꯏꯕꯒꯤ ꯑꯩꯅ ꯉꯝꯅꯕ ꯏꯃꯨꯡꯁꯦ ꯄꯨꯏ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯅꯣꯡꯃꯒꯤ ꯀ꯭ꯋꯥ ꯆꯥꯅꯕ ꯄꯩꯁꯥ ꯄꯤꯍꯧꯗꯕ ꯃꯇꯝꯗ ꯆꯩ ꯑꯗꯨꯃꯛ ꯆꯥꯏ꯫
ꯏꯅꯝꯃ ꯂꯩꯁꯥꯕꯤꯁꯨ ꯏꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯅ ꯁꯨꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯂꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ, ꯐꯨꯕꯤ꯫ ꯑꯩꯅ ꯈꯥꯝꯃꯨꯔꯒꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯩ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯔꯨ ꯑꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯅꯝꯃ, ꯏꯗꯣꯝꯆꯥ ꯃꯈꯣꯏꯒ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯐꯖꯅ ꯊꯤꯒꯠꯂꯒ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯇꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯐꯨ ꯆꯩꯕ ꯌꯥꯝꯅ ꯀꯜꯂꯤ, ꯑꯄꯥꯏꯕ ꯄꯣꯠꯅ ꯍꯦꯛꯇ ꯍꯥꯟꯅ ꯊꯣꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯋꯥꯔꯛꯈꯤ꯫ ꯃꯇꯨꯡꯗ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪ ꯍꯤꯡꯉꯣꯏ ꯍꯥꯏꯅ ꯗꯞ ꯇꯧꯕꯗꯒꯤ ꯐꯨꯕ ꯆꯩꯕꯁꯦ ꯈꯔ ꯃꯈꯩ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥꯡꯕꯕꯨꯗꯤ ꯌꯥꯝꯅ ꯉꯥꯡꯉꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯦ꯫ ꯑꯗꯨꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯐꯕ ꯑꯗꯨꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫